Jiribamda pikliba angang yauna mioi taruk tamthina hatkiba thodoki akopa report mari leinaba court pikalaknaba High Court of Manipur na NIA da khanghankhre. Tangdu leitaba lakhange hairabadi irang thohankibada yawkiba chenabasing achumba wayal puraknanaba accountability fix tawgadabani haina MP Bimol Akoijamna haikhre. Hayeng government employees singna India pumba de sathagadoriba nationwide strike tasu state asida sogot kadori. Amasung ILP gi khongjang da thawai kat khraba mahiroi sapam Robin Hood ki tara subaning sing thoram pangthokre. Kurumjari ISTV news mireng tabiri besingbu numidangi Manipuri pawda taram noksari Haujuk pau masakhani pizari. Jiribamda pikliba angang ahum yauna mioi taruk tamthiba mihata hatkhiba thokdoki akupa progress report mari leinaba law court pikhalaknaba High Court of Manipur na NIA da khanghankhre hairi. Mamang chahi lisingani kunmari gi November 13 da Jiribam district ta Kukimar militant oigani chingnaba singna misam singna leinaba relief camp amadi police station da landarakhiba thokdok aduda chahi shudriba angang yauna angang ahum nupi ahum punna mioi taruk phaduna pukhraba matungda mihat thina hatlaga turelda thadarakiba yamna tamthiba mihat adugi mari leinana Soram Tikendrajitna petitioner Government of India yauna atopa respondent mangagi mathakta High Court of Manipur da tharakiba public interest litigation amaga mari leinana High Court of Manipur gi Chief Justice K. Somasekar amasung Justice Ahantem Bimol Singh anigi bench ta satakhiba hearing aduda court asina NIA da senior PCCG W Darakeshwar gi kuthangda khanghankhibani. Petitioner gi maikaidagi senior counsel KS Tarun Kumar NIA gi maikaidagi senior PCCG W Darakeshwar na mahut sinduna satakhiba hearing aduna mamang chahi lisingani kunmari gi November 13 da thawdogadu thokhibani numit adumakta da competent authority na FIR laukhatkiba leikhre. CRPC gi section Cham humphutaret ki matungina paikhat from thokpa charge sheet ka mari leinaba details progress report ngasi fawbada concern investigation agency na pikhalakba leitri charge pil tawbashu leitri petitioner gi counsel na thawdoga sithokhiba thatare chure W Darakeshwar na mahut siliba NIA na progress report pikhatri haiki NIA gi counsel na matam khara pibina ba haijakhiba loinana detail progress report charge sheet oina pinana ba honage charge sheet file toramdrabadi matter asi seriously logani haina thamki. High Court of Manipur gi Chief Justice amadi Justice Ani gi bench na NIA gi mahut siliba W Darakeshwar na charge sheet concern court pikhalakna ba khangan baga loinana case adugi mathangi numit July gi tang kunmari da list tawkhare hairi. Tangdu leita ba lakhange hairabadi irang thokan khibada yawkhiba chenabasing asumba wayal purakna ba accountability fix tawgadabani mihut oina taknafam thokpadi takshingani waroishin purakna bagi policy di lengakna tawpham thui haina MP Angomcha Bimola Koijamna haikhre. Reviving traditional utongari production and pearl culture gambari leinana Manipur International University nasenduna Langol da leiba relief camp da leiba singi numit nini satharakhiba training lotion bagi thorum da haikibani. Langol da leiba Imalai Rembi Sanglen da pangthokpa thorum aduda Manipur International University gi VC Professor P Kumar, Registrar Professor T Brajeshwari, Director Professor N Amarjit, relief camp ki convener Moirangthem Sorendro thorum ge thoba mithung oiki. MP Bimola Koijamna MPM oibadagi IDP singi pifam thokpa hak masada yohananaba ministry da takshin fam thokpa takshili Women and Child Ministry gi dedicated committee semhanduna tawhan fam thokpa sing takshili mamang da pigani haina kaya lauthokre fanna amata leiramde IDP gi aikhoina tawriba si makoi da minungsi utpa thaujan banate masi aikoi gi tawpham thokpani tawpham thokpa tawgadabani khangbiu haiki. IDP Singh Phase 9 na Hanjil Hangani December Thada relief camp Thingjilegani Hariba Shishu Karamba Nesar da Taugadoribano Hankigani accountability Habasi Justice Ke Hanva Foundation ni Sahiani Suraba ngasi fawbada policy mata leiramde honafam thokpa honagani solution di lenga ki policy na purakadabani haiki.
He ni tap tain hatu na halaga thamibno khana hala thamibno Jew ko community sige homeland hai basa ai khoi dang masi nawong na mai tai ta chu bane handa ki irang sin an yum na hanjan bai sa ai na hingi ngai da hanjan raga su isa isu gi thamoi da dom chu raga lai ra ka ai khoi gi furup sige mai chu raga ai khoi gi engine noi raga ai khoi gi community amoi na hingna na bugi chai cha ke la tu gi akhoi gi pangdan thona oi de shanti la ke de accountability fix so da kana na urei ke do bugi thingma ngam gi kana no ma dai the responsible oi be officer khang de mantri khang de gi gunda khang de loina mak sing thok pa ma thau tai gi cookie gi arm group ka rifle ga pa sa ke photo loi lei dana accountability ai se justice ki first foundation ne se mam ko bi no through amagi puari da makoi na thingnari ba life se akoi chai de infal da lei raga lei ri ba kangbu sing gi kok ta hanjan na kem chapi wai se lei di चलगा अंगम हम बताओ नो बताओ से चलगा वारी ngakting saran bor chu chama ta thakbin bor chu na sigi constant touch sama koi change na taga de koi langtho ga moi thukwa dum kai num nei sa nei ri type to lei le basi simtang gai appeal to jage atopa idp sina na taw mayam da su Government employees sing na makoi ge tongan ba demand to duna India pumba da heng nationwide strikes athagadori hariba khongjang asida Manipur da su asam ba khongjang khar sataduna sogat kani hari Hiramasiga Mari Lena Manipur Press Club the Pangthok Papau gi mifam amada Manipur Government Services Federation gi President Laishram Saratna India pumbagi employees sing gi apunba demand amadi magi state sing gi weba demand kaya tawduna hayeng sathagadori strike asida Manipur da su sogat kani haiki Manipur Government Services Federation amadi Manipur State Pensioners Union na matam kuina dagi tanduna lakpa demand kaya hayeng gi khongjang asida fangnana batangani Manipur gi hauzik wariba awaba phibam asina maram oiduna atopa state sing da sathaba khongjang adugumna Manipur da di pangthok loi demand kaya tanba slogan kaya office sing da thetuna symbolic oiba khongjang sing sathagani employee sing hanagumna office kaduna thabak tawgani business sector sing shu mathau tawbada thingba leiroi haiki awaba mayam ti haga karmachari mayam da koi thabak muti leptana symbolic protest na iskun like tambadum tambi ba kopi ba tawro su akoi masi protest akoi ya demand support tawi habatu dang kopi si na koi tawjara adanga si press conference ki through da akoi gi Manipur Government Services Federation da affiliate tawba anugumba akoi gi department khudimana departmental association organization khudimakna hariba symbolic protest ki saruk yabiyo aduga Manipuri State Pensioners Union gi branch mayam Kaksing da Thoban da de le yiba mayam su hariba symbolic protest ga saruk yabiyo kana press conference gi patang de kana bil tawjari Manipur da ILP sanan gadabani haiba miyam gi khongjang da thawai kat khraba mahiroi sapam Robin Hood ki tara subaning sing thoram ngasi mahaki thawai yaudraba hakchang leiron chankhiba Imphal East District ki manung chanba awaching da leiba ningsing khubam da pangthokre ningsing thoram adu da JCILPS ki thomi sing Manipur da leiba tongan ba CSO sing lusing ba sing mahiroi sing tongan ba miyoi sing amadi MP Dr. Angomsa Bimola koizam saruk yakhi Laikidrabagi mafam da hai laikatu nai kai khumnaba utki JCILPS ki co-convener MD Kherudin Shah Moijang Mayumna Manipur laingak na thuba matam da Manipur da Population Commission ama sembiu haiki semga doriba Population Commission aduna mathau ningthina tawhanbiu Manipur da NRC chanaba matam da ningthina mapung phana yengshinabagi expert committee ama sembiu hauzik Manipur da Aadhaar card semdokpa sida phurup ki khenaba leitana laikai ki club organization singna yengshinbiu Imphal manungda voter ID card paiba yelho midi natabashingna ILP card paidabashing atuba matamda lengaki mari leinabasingdagi ILP card paigadabani JCILPS na Manipur police ka khusamnaduna check toropada yelho midi natabashingna voter card puthoropa yaroi karigumba voter card puthoroklabadi ILP gi guideline gi matungina phangpham thokpa ain gi oiba thabak lokhatkani haiki JCILPS ki pandamdi base year lising amaga chamapal yangkai mathoida oibani Manipur laingakna lising amaga chamapal humpu mathoida base year oheliba si sahi tara gap leiba haibasi JCILPS na yaba ngamloi haiki mapung phaba indigenous people singi phurup khuding maki government na identify tawraba phurup khuding mangna ikoi Manipur is a Manipuri aikoi khuding mak Manipuri ni haibagi thamoi sengba wakhalon da phurupi khena ba thamdana Manipuri amoina masi chatna na ba honna bada ichai mo ro midhuna khudam moiraga thawai phawba kathokna dana masi phangna na ba makha ta bu honna minna khisi
MP na Manipur ki demography ki character si yamna serious oire maram aduna foreigner kanano citizen na kanano khangdok pa mathau tare natrabadi Manipur ki demography character si hena sokchilagani haiki inkhalakliba naha amadi mahirui singna maribak nungsibagi ihul lama phawi haibasi leikidraba Robin Hood na kudam oire Manipur da ILP sanare haibasu ILPSC lengakna ningthi na sanhanba mathau tai haiki Nasumna magi leikidrabagi lakpuda natra mana leikidrabada sagona reba concern je koi demographic concern dei ne natra ana demographic concern je koi constantly remind to palong lau thu omaga ILP channel ga substantive level the ground the ko sigi effect level later right basi myam chu loi ngang nei dana ming ki da ge oina thamraga kari tawrino haibam su akoi yengjan mama mathau tai ba ar kana da lang na dok sok te haine nang kaung mum kau jo aduga foreigner ga citizen ga khaido ga adugi process regulate tabum di change ba khoida aduna tana sum jangjan lai changraga tinjen ga gamen taw de koi ge demographic character solak kane si substantive webni Lisingani tara mangagi July tang nipan da Manipur da ILP sanhalu haiduna JC ILPS na miyam gi oiba khongjang changshin bada thawai kat khraba Ananda Higher Secondary Academy gi mahiroi sapam Robin Hood ki tararak shu baning sing thoram Ananda Higher Secondary Academy da pangthokre thoram aduda leikidraba sapam Robin Hood ki photo da school du gi mahiroi oja sing amadi Robin Hood ki imung manung gi miyoi singna hailei katuna ikai khumnabu utki leikidraba Robin Hood ki apokpa sapam Romesh na leikidraba Robin Hood ki mafam da miyam na ngasi hailei katuna ikai khumnabu utpiba si apen ba phongdoki lamjing maira oina satkraba Robin Hood na lamjing maira oiduna lamdam sida ingtapa purapu oidasanu haiki aduga mana lamjing maira oiduna sakraga lebak suju koigi tang taba koigi ingtapa ama oina lairasanu oduna ai mapagi satege dwaina ishorgi mafam dani thawni jari Manipur da haukiba pung kunmari ki manung da sample kulhumdoi test tawbada mioi ani COVID-19 positive oiba thengnare ngasi nauna positive oiraklaba mioi ani adudi Imphal West amadi Thobal dagi mioi amamamni ngasi mioi nipan discharge tawkibaga loinana haujik fawbada discharge tawkiba punba masing chani humpu humdoi yore active case nifu mathoi leiri Ukrul Toloi Tadubi National Highway 102A gi mafam kharada chingding khaibadagi lambi faunadre hairi lambi asi construction company ahumna pakthok chawthopagi thabak chathari hairi lambi sembagi thabak mawong mataw asida miyamna penadabaga loinana chingmai sing kakpada mawong maril tadabadagi asigumba chingding khaiba asi thoglakpani haiba wafam sing shu thamnarakli Imphal More lambi gi kongkhang da chingning khairakre masina maram oiduna More dagi Imphal thorakpa amadi Imphal dagi More changba gari kaya satpa yadabadagi panduna leire hairi World Skin Health Day gi thoram diode laser amadi phototherapy machin sangabaga loinana Department of Dermatology Rims Hospital na sinduna lampel patlaiba hospital asigi OPD block mamang da pangthokre No Health Without Skin Health haiba thim da pangthokpa thoramaduda RIMS ki Director Professor G. Sunil Kumar Sharma, RIMS Medical Superintendent Professor N. Sanjeev Amadi, Department of Dermatology RIMS ki HOD Dr. Kaisham Citralekha na chingba sing sarukya ki. Thoramaduga mari lainana Director G. Sunil Kumar Sharma na miyobegi hakchang asi khwaidigi chawba organ wariba skin gi health aikhoina laithokpagumna tawre ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯑꯅꯥꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯀꯤꯟꯗ ꯍꯥꯟꯅ ꯎꯕ ꯐꯪꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯔꯕ ꯁ꯭ꯀꯤꯟ ꯍꯦꯜꯊ ꯑꯁꯤ ꯐꯅ ꯊꯝꯅꯅꯕ ꯍꯣꯠꯅꯕꯗ ꯗꯣꯛꯇꯔ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯍꯥꯏꯈꯤ ngasi sanggariba North East leiriba government hospital singi manungda ahanba oriba diode laser amadi phototherapy machin asina lamdam asigi vitiligo ouring tungba amadi excessive hair growth leiba miyoi sing laying bada chauna mateng oiragani haiki manungda anaba ma leiragadi skin da manifestation taw akoigi aduna skin si fajana examine tarakanda makhan makha ayam akoigi laina manungi bo khangma ngam aduna skin ki health si amaru oi manipur gi onadi rims phagi chaw hospital ni sarkar gi oina aduna sidar leiriba facility mayam se sinaraga akoigi skin gi help pu fajana koina thawa yawina mayam praja da ina appeal tawjani
Lengakna lomi singidamata piriba matam-matamgi oiba khudongchabasing lauraga chinjakta mipal tangdaba lamdam ama oihanaba honaminasi haina Moirang Esigi MLA Thongam Santina haikre ngasi Moirang Esigi manungda leiba lomi sing mahaki kuthangda lengaki leiriba scheme singi makhada piba lau ubada changba polam sing piba gi makha satharakpa oina Pradhan Mantri Krishi Sanchay Yojana Pm-Istv scheme gi makhada lomi tareta sprinkle water pump set taret khusinabagi thoramda wafam se fongdokibani Moirang film leikai ta leiba MLA office Moirang da pangthokba pump set lomi sing da khusinaba duga mari lenana MLA na makhata na Moirang Esigi manungda leiriba lomi sing gi damakta lepa leitana mathau taba polam sing mamang da pikhiba sing adugi kanaba lomi sing aduna maram chumna kanaba phangle haiba khanglaba matungda ngasigi pump set sing asi khusinabani haiki makhata na sulomi sing gi apambagi matungina lepa leitana pikhigani lomi na thabak tawdrabadi scheme kaya laklabashu madugi kanaba loba oithokloi maramaduna mahak ngasi phawbada lomi sing da piriba polam sing asi asengba lomi oire khanglaba adu khakta da pibani atopa phanghaudaba mathaudi taba leirabashu mahaki MLA office ta laktuna tanabiu khudingmak niyom chumlabadi mathau tariba khudingmak phanghanana bahonagani haiki soidaruki ai thajai moirang ke dui longbi sina mandi manipuri longbi sina ngasi khole na sang da khona badi akhoi lamdam manipur ba lamdam se adung laba chijak mi pa tang do lamdam ma soidaruki atu ma tam ko ba kamakani habi thajo thamjari Aikoi khudingmakna matam manghandana suba nomba kallaba matamda chinjakta mipal tangdaba lamdam ama oiba ngamgani haina Sengmai Kendra ge MLA Haikam Dingona haikre wafam si Fayeng Gram Panchayat na sinduna nomagi convergence mela gi thoramda haikibani Fayeng Hayu Lampak Community Hall da Loibi Singsang VLF na sinduna pangthokpa thoramadu da Fayeng Gram Panchayat ki chairperson Angom Gogendro Ambassador MZ NEGA Y Lakshman, SDO Lamsang Laishram Madam Gopal, SDC Lamsang Ningomba Marabi Chandra, District ICDS Cell Imphal West, District Program Officer Rosni Shan Taurangbam Amadi, Block Mission Manager Haurang Shabal City Block, Imphal West, Kritivast Wahengbam Sarukyaki. Convergence Melasida Food Safety Department, Health Department, Pm-Istv, Chief Medical Officer CMHT Health Checkup, MSPDCL, Handloom and Textiles, Weaver, District Fishery, Agriculture Department, Horticulture Department ke stall sing hangduna miyamda kanaba sing piki. MLA Dingona BJP lengakna horokpa matamda kanglupki irangna chahi homrom miyamgi thabak thorma mata paikhat pangam kidre. Aduga haujikna PR leire adubu miyamgi ni haiba thabak thoramdi lepa leitana dumak paikhatli asiguma Gram Panchayat level the semba self help group asina puthokpa convergence mela asi yamna phaba thabak ni haiki. Ari central ki government da khoi lai ro khoi dolo ki boiro ani development ki boiro any program am ki boiro center da khoi depend or kan da khoi sa gi ona jaga du ba state am kham ne aduna sing ba state am awa ba state am oi basi masi kamai tu na khoi nipan dang da state am oi ga ge hai tar ga di khoi lai ro khungang da lai ba imai bal sing naha sing ka lai ba geno sing matam mahan na thabak ta mai onjal la kan da khoi sa ge selmelu lai na ba self sustainable oi na ba khoi tangai pha da khoi thabak ta kan na hona ba khoi mathau tai Fayeng Gram Panchayat ki chairperson Angom Gogendro na mela sina khungangi lamda leiba miyamda department amada hekta chatpa ngamdaba sing adu ngasidi mafam sida department kaya laktuna miyamda kanaba sing piba si VLF na pangthokliba mela sigi kanaba fangle haiba yai yamna wana sinba mela sigi kanaba miyamna lowshi Fayengi mayai lambi asi aduki matik fattaba lambi haibadu oire maramaduna MLA na athubada lamdam sigi miyamgi yengbiduna sembinanaba MLA gi pukning chingshinki Hayengi Anglen Saru Waiba, Maya Limbi, Asibisiamba Horomuga, Kudum Sadava, Labor Dagira, Natragana, Kadi Aswiba, Labor Dagira, Lambi Asi, Siamba Horomaga, Lambi Asi, Lepre, Maramaduna, Atuba Matanda, Kogi Honorable Emilena, Yang Simbiraga, Lambi Asimasu, Maru and Sembiona, I request of Zadi. Chaliba Thasigi Tang Marida MU Naloba undergraduate bed exam hobu numita flying scout wina lakiba ozanupa anina mahiroi nupida check tobada henjinba thong chathaki haiduna ngarang VC court hall mamangda mahiroi sing sanction kiba khongjang adu thaudoga sigi matangda asengba asumba puthokna ba thaudoga dugi mahiroi sing statement pinana ba kauna bu hona ringai tanjada irang hoduna miyamda phongdorpa si musu amadi Manipur University bu mingsat thina na ba hona rakpani haina musu gi president nongthombam suraj singh na phongdokre
ngasi nungthil musugi office ta pangthokpa pawgi mifamda musugi president nongthombam surasna tang marida bed ke exam hoba numit ta thokiba thodok aduda khoisauna raba mahairoi singna numit adumaki numidangi pung taruk taba matamda musuda application pisin ba lakhi musugi executive singa solution purakna basu khanaki numit adu thengbana amadi office hour matam loikibana maram oiraga mahairoi kharana paikhalakhiba wakat adu din of students welfare da pukhatpa ngamkhide mathangi tang numit tang manga thangju numit kanglengi suti werabasu mari lenaba official sing kauduna amadi mahairoi sing adu su yauna punna phaminaraga mahairoi singi wakat adu takhi Musuna mahairoi sing adugi wakat adu dinda thangalaba matungda University asigi Students Grievances Redressal Committee SGRC da wakat asi dinna su thangatkhi masigi matung tarakpada tang taruk nomaijung numit suti werabasu University asigi Students Grievances Redressal Committee go oja sing laktuna mahairoi singi wakat adu khanaba hokhi mathangi numit ngarang July tang tareta wakat asigi proceeding chathaba honanaba thodok adubu thengnakiba mahairoi sing statement pinanaba kaunaba honaringai tanjada irang horakibani enquiry asi sathariba maragasida asumaran thidoknanaba honariba thodok amabu miyamda fongdorpa si musu amadi university bu mingchat thinanaba honarakpani haina lowi thodok asida musuna tumina leishinkide mahiroi singna thangalakiba wakat adugi asumba adu thidoknanaba honaduna lakhi masida issue asibu nakana maromda chathananaba mahiroi singbu khulai oina sizinabagi thawang ama uba phangle masi yamna laibak thibani issue asi nakana maromda punanaba honabiganu haiki Fangna Bapuna Honamina Siamadi, Students Grievances Redressal Committee Nasathariba, Enquiry Asi Atubada, Lushinduna, Maralaiba Singsuputopiu Haiki. Not in Kai Adugi check the Womatamda, body taking quality Adugi, Matanga, Mosuda, Campena Malaki, Medki Myroshingna, Tang Taret, Togabano with Asida, do the Yogi Ba or Satrasing, do the application the Yorkiba, Harakibo, that's Satrasing Adu, Punaka or Akanda, hearing of Satanaba, Nadu Tonari, Serak Aduda, like Association Asibu, Natarakanda, Atopa, issue on the Satabagi, Tomanba, Amagum Narangi Todo, Sitokivani, Musunam, Naxina Law, University Asibu, Maitina Bam, the Musubu, Maitina, Silapato, Omni Haida, Sugi Magadi, Hoilose, Hoilabo, Ozasina, Grievances, Achida, Tatari proceeding as he inquiring as he atu Matam Lushanduna, Warish Natubuda, Puraganda, Mam Declare for Toby Honja, Komusuicide Tamza. Akhil Bharatiya Vidyarthi Parishad ABVP की हुमपुतरा तरेट शोभा फाउंडेशन डे नेशनल स्टूडेंट्स डे मरी लेना पांगथोखरे अखिल भारतीय विद्यार्थी परिषद मणिपुर ने सिंधुना JN मणिपुर डांस अकादमी की होल पांगथोपा थोरमदुदा DM यूनिवर्सिटी की VC प्रोफेसर W चांद बाबू RSS की क्षेत्र कार्याव KS राजेन ABVP की नेशनल सेक्रेटरी कामलेश सिंह ABVP मणिपुर की स्टेट सेक्रेटरी गौतम फिलेम अमदी वाइस प्रेसिडेंट A कामई थोरम मपु ओइना सरुक याखी ABVP Manipur की थो पुरंबा मियोय कयादा सोसम खुदोल पोटसिंग पीदुना इकाई खुमनबु उठकी अथोइबा मिथुंगलेन सिंह ओइना सरुक याखिबा प्रोफेसर W शान बाबूना इंडियाना लिसिंगनि निफुतरेट फावबगी मनुंगदा डेवलप कंट्री अमा मपुंग फाना ओइनानबु होनबदा ABVP गिसु असोब थौदांग लैगनि हाइखी इंडियाना निंखा तमलकपदगी ABVP ना लैबाग असिगी सेमिटलोन याउना साखो थौरांग कयादा पीरिबा कंट्रीब्यूशन असि कावबु चुमलोय इंडियादा लैरिबा ऑर्गेनाइजेशन सिंगी मनुंगदा ख्वाइदगी चावबा ऑर्गेनाइजेशन असि ABVP ना मसिगी मेंबर मंगा मिलियन मंगा रोम लैरी स्टूडेंट्स बॉडी अमना असुक याम्बा मेंबर लैरिबा असि यूनिटी अमदी डाइवर्सिटी दा इंडिया की दमकता थबक तौबा अमदी महिरोसिंगी थौना हाइबसी लैबाग असिगी थौनानी हाइबा वाखलोंदा थबक तौबन ओइगनी हाइखी नेशन फर्स्ट हाइबा मोटोदा युमफम ओइबना स्टूडेंट्स ऑर्गेनाइजेशन असगी प्लेटफॉर्म सु नोमो नोमगी मरा सेट प हेनगलकली इंडियाना मरोमदोम हिंगबा लैबाग अमा ओइनना बहोनरिबा सिदा ABVP गे सोब थौदांग लैगनी हाइखी India fulfills the Viksit Bharat 2047 and after 2047 India rules the whole world. And this is the concept. And for that purpose, what this organization should do, let's draw a line for that purpose, work together for this purpose. Maraksida break malomina se.
Akchang phana thamge hairabadi iramdam masimakta leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari. Aduna state wangmada amu karigi chatlugani aikhoigi Manipur dasu hojikti awang bathaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patak yumpham oiba service lobiyu. Babina Hospital, where hope meets compassion. Akupa marol gidamak Babina Hospital, Sajiwa Jail Road, Kabay Soy Impal East Lengsin Birau. Natraga, aikhoigi phone number 6909 390666 ta call tawbirau. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department Sky Hospital. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break itungda muhana taram noksari makha tarakpa pau pizari haukiba July Tareta numitung mamatung pungani makhairom tarakpa duaida Kaibulamjaw Police Station gi manung chanba thanga khunjem da thokiba thodok amada thangna thinbadagi Palace Compound Govindaji Road tagi Maitei Shalai Thiam koba masagi chei kunithoirom surba naha ama laikana bangamdana laikidaba thodok adugi matangda Maitei Shalai bu hospital tamna ithing dagi pukhalakiba misagadu numit aduda video namlamba Polestar Club itingi convener masamakni haina ngasi iting de leiba Polestar Club ki office te pangthokpa pawge mifam amada club asimaki president khwairakpam Gitchandra na phongdorakli iting khulgi maira paibi amadi atai club ki member sing saruk yaduna pangthokpa pawge mifam aduda Gitchandra na makha tana numit aduda Maitei Shalai shoktuna pukhalakpagi lambida iting amadi Sendra gi lonaba lamhangi mafam amada mahakpu gari masa amada haptuna pukhalakpani haiba misak aduga meter yangkhairom lapnana tongan leinarami Maitei Shalai thangna thinbani haiba khangkhide nisha saraga lakpagumna uki mahak lakminariba misak adunasu Maitei Shalai thangna thinbadagi shoktuna pukhalakpani mahak kanminasi haiba wafam amata mangjaunana thamlakiba leitaba maramna chumna video record kidamakta khallaga second kharakak namba horakpada mahak thangna thinbadagi shoktuna pukhalakpani haiba khangba mikup adudagi lambida lakba van ama khamduna CAC moirang tamna sokpa adu video kapliba misak aduna pukhalakibani haujik social media amadi media singda numit aduda asokpa hospital pukhalakpagi mahutta video kaptuna lei haibanu chingba aranba pau kaya sandokpaga loinana video kapliba sing aingi oiba thabak laukhatkani haiba wafamna chingba sing phongdoknarakliba si laibak thibani hairi asokpa miyoi kanaba honakhiba ithingi miyambu lana honanaba honaba amadi maral sibagi thabagasi sathabiganu haikhi ihal handa mana esma thang thindana khotna imana bi soi myam ta kanbiu hayadi pha adu jo haida bi ma tingna lebe ki boi lakwe adu dunga kari kamdau re have ma thang thinbane aina pukhalak pane khot pane have ki goi conveners na tungna na yengbada lambi da bel lama lai ben je dudak ta ma je haba ga moyang CIC da parset pire adu ki matung da mi khoi club ki conveners na muk ambulance pawwa goi moyang CIC da complaint to ga ma ambulance ki padang ma je ana ta basu ku du kan na baina thagi July 3 ki mamangda hakchang sokningai oiba hidak managi polam sing pusilakpa yonba madi sizinaba lepiu haina KCP apunbana athingba thamkiba adugi makha satharak poina July 3 tagi akhanaba special drive hore hari lubasigi publicity secretary Punsirol Maiteina
Maitegi Cherol Mana Ahan Boina Mafam Kradagi Patraba Polam Singasibu Pagatuna Maithaduna Mangan Kre Satakiba Akhanaba driver sida support to Rokiba Maira Pai bi Mai Bel Singh Lekai gi club ki member singalonana driver sibu mapung phana pangthok pangamle masung driver sibu support to Rokiba Singbusu thagat pa phongdoki Patraba Polam Singasi Makhata na thingba ngamlagani haibagi set pa thajaba du leire afaba awonba khunai ma oina bagi damakta Changshilakliba mission asigi drive Makhata na dumak chathakigani lupna thamkiba athingba asigi mayokta leiduna lamhen tu henba Makhata na hidak managi polam sing yoliba madi pusilakliba agent singna kudaktagi leptrabadi khuthar oi hainingai leite hairi matung tarakpada drive singdasu club organization Maira Paibi Imaibel singnasu Makhata na support to biduna yelhomi sing bukan bada asoba thodang lobiu haina cherol sina hairi United Maitai Pangal Committee UMPC gi anirak shubha mapu kumon thoram ngasi Manipur Press Club ta pangthokre tawramaduda UMPC Manipur gi President Mahayuddin Mazahiri AMPWA gi President AR Khan FRPM gi President Asang Kasar ima gi Maira gi President Thoksom Sujata Fox gi President BM Yaima PPAM gi Convener MC Mitai amasung Kasom Khunau Shanaulong KKSL gi General Secretary Julia Shinglai na President member singoina saruyaki Thoramaduga mari lainana UMPC Manipur gi VP Islamuddin na lisingani kulumdoi gi me humdagi hawduna ngasi fawbada satharakli be irang sida lamdam sida leiriba CSO Club Maira Pai bi Lup amadi Mahiru Singh Association singna mana apamba mongda thabak tawri Thogliba wathog asi waroishin purakpada lamdam sida leiriba mipum khudimagna apunba magi makhada Tabak Tominaba Changi, Apunbagi Wakalon Sagatuna, Maitei Pangal, Community na Manipur Tukliba Irang Asida, Anoba, Yawalama Purak Pangamnaba Madi, Shantigi Kolau, Laufam, Toi Kanduna, Lupasi, Kumza, Lisangani Kulum Doi the same Kibani, Lupasana Hek Sapung Lapunumitagi, Lamdam Sida Torapa Todo Watok Sing the Suyaw with the Natana, Angamba Mating Sing Pangduna Lakli, Hainafongdo Ki. Hairiba asigumlaba committee ase masi ngasige asigumlaba mapok numit silakpa matamda yamna mayek sengna organization asi tungkoina sangni hingbu oirasanu Manipurda leiriba asugumlaba nungaitaba thodok adugumlaba singnara iba shanti da aduga integrity da aduga demographically aikhoida chayetnariba punamakse masi mapung phana thengnaminaduna aikhoigi apunba saktam kaiba dagi ngakna nabagi damakta aikhoi amato oina lepminarasi Taranithoi Suba Manipur Legislative Assembly election da Kumbi Esida INC ki candidate Wakiba Bistupur District Level Disa Committee ki member Kangembam Romesh na lusingba timama ngasi Kumbi Municipal Council ki manungda leiriba primary thakta ki horaga government ki school singi hojik oiriba awarapa ki fibam koina satuna yengshin khre Kongchada tuda ozama di mahiroi leiramdaba mahiroi leiraga infrastructure watlamba madi atai awat pa kaya su thengnaki Kangembam Romesh na Kumbi Esida School Singi Thengnariba Warpagi Matangda Lakriba July 13 amasung 12 da numit nini supna pangthokadaba Disa Committee mifamda puthoknanaba yengshinba satpani Kumbi Sandong Government Upper Primary School amadi Kumbi Others Government Primary School ani sikhak natana atai government ki school singdi oza leiramdaba infrastructure matikshana leitaba kayama thengnare mari leinaba singda khanganbaga loinana Department asu yengshin biu haiki Kongchat aduna Kumbi Thongkongdagi ithai wapok pita ba lambi gi phatriba phibam su yengshin baga loinana miyamna sathok chashinda kudong chadriba sisu mifam aduda puthokna ba khanghalagani haiki ada aina sum chacharu batamda opa kumbi de lebi school singida sumna khatagi school ani khatang Kumbi Sandong Upper Primary School amadi Kumbi Aras Primary School ani sinatna ati atopa government lebi school singchidi Oja leramdre aduga building chuma chana leramdre na hari ba por si lei mari leba department na namdam sigi angang singi khanbiraga awat apachi mention mirna ba aina mai leba department gi puning chingsinjari Humputara Taruk Suba Ban Mahosab Thorom ki manung channa ek poda ma ke naam haiba wakhalonda induction ceremony Modern College ki multipurpose hall pangthokre Thoramadu college asigi principal vice principal amasung Mahiroi Singh Sarugyaki Thoramadugi Manungchana Brand Ambassador of Forest Department Miss Sirui Lily Ismi Singh Saiza Masung First Runners Up Disti Athokpam Nalu Singduna Uchara Singh Shuthaki Maring Furup ki Nat ki Jagoi
आर कंगला नोईगी मतंगदा नुमित कुंथ्रानी सथरकिबा रेसिडेंशियल वर्कशॉप कम प्रोडक्शन संदंग शेनबा मरिंग कम्युनिटी हॉल द लुशिनख्रे कुलबीर सोंग ट्राइबल कल्चरल सेंटर संदंग शेनबा कांगपोपी डिस्ट्रिक्ट ना नॉर्थ सेंट्रल जोन कल्चरल सेंटर अलाहाबाद की मखादा सिनबनी वर्कशॉप असी लोइशनबगी थोरमदा कुलक आंकुल कैशांग कोटिल कोपुई अंगपोम सेक्रेटरी कुलबी सोंग ट्राइबल कल्चरल सेंटर चिंब मियोई सिंह सरुक याकी अखोई क्लब ओइनाम थिंगेल की तरह सुबह लेकाई खुंदिनबा लेंगांग असिदा मयाई काबा ड्रग चाबा योनबा यून चिंब योनबा लंबी लमजाउ तुरेल मपान चिंब मफम सिंगदा निसा सासनबगी अथिंग बथमनब वारेप लौखिबा अदु मैरा पाइबी अहल लमन याउना अमुका हेना कंसिनना थिंगबगी खोंजंग चंगसिन मिननब यानारे फतब थबक तौबसिंग थिंगबा सिदा मरी लेनबा अथॉरिटी सिंगसु मतेंग पांगबियु हाइडी हौजक सानबगी पाव अखोई की सीनियर स्पोर्ट्स जर्नलिस्ट बोयाई निंगथौजमदगी अमुक लौबिसे मैच कंडक्ट तौरीबा सेंटर रेफरी की डिसीजन यानिंगदबा उतुना फिल्म मनुंगदा टीम ऑफिशियल याउना सानरुइसिंगना सानबगी नियम की वांगबदा फजदब वहिवता सिजनदुना सेंटर रेफरी मसाद इनबा याउना चथरिबा थौंगसिंग असिना सानरुइसिंग असी कदाई फबा मसक नाइबा मंजिन थागदौरीबा सानरुइसिंग ओइबा ngamgudoribano haiba wahang kaya hangnaragli थौदोक असी हौजी चथरिबा अनिसुबा प्रीमियर लीग की ngasi sanakhiba अनिसुबा मैच की राव अमदी KIOIC खेत्री अवंगलेकाय अमदी अहुमसुबा मैच साउथर्न स्पोर्टिंग यूनियन SSU सिंगजमय अमदी वाफा वांगोगी मैच ता थोखिबने शेख बाबू मचा मेमोरियल ट्रस्ट ने स्पॉन्सर तौरगा ऑल मणिपुर फुटबॉल एसोसिएशन की मेंग मखादा ममंग थागी अप्रैल की तांग कुंतरेते की टीम तरनिपन ग्रुमनी थोंगना खरुतुना लमनोंग थोंगखोंगदा लेबा आर्टिफिशियल टफ ग्राउंड सानबा हौकिबा अनिसुबा प्रीमियर लीग की ngasi sai tagel ground sanakiba ahanba match FC Rengdai nonena aba khetri gaubu gol ama sinoda maitiba pikre FC Rengdai none gi mai pakipgi gol adu thodam nares na match ki humpuni thoi suba minute sanki ani suba match ki sanakibada raw lairingbam lekai madi angtha FC gol amamam chanaduna draw satkre raw lairingbam lekai gol adu ningthaujam bikas na match ki kuntha taruk suba minute sanki angtha FC ki gol aduna TISD thanga barna match ki yakai manga suba minute penalty da sankhibani ahum suba match ki sanakibada wafa wangoina Southern Sporting Union SSU singdamaibu gol manga sinoda maitiba pikre wafa wangoi gi mai pakibi gol singadu Laisram Premjit na match ki mapan suba yakai tare suba madi humputarani pal suba minute gol ahum sankhi atoba gol ani aduna yumnam banti na match ki ahan bahab ki apa minute amada amadi saugrak pam netrajit na match ki nipuni pal suba minute sankhi bane Paula si mayai koibina gol mapal yauna punna medal taratare lauduna kuntra mari suba is 11 sub junior senior thangta championship ki overall team champion oikre huyen langlong thangta association manipur gi meng makhada tha sigi tang taritegi district mangagi nupa madinipi thangta sanaroi chamgam marfu taratrungna sarug yaduna thangta sangeng gimnam huidom da chatharakiba kuntra mari suba state sub junior senior thangta championship ngasi loisen kre लोशन बगी थौरमदा सोशल एक्टिविस्ट लाइसरम थोइबा हुयन लांगलोंग थांगता एसोसिएशन मणिपुर की प्रेसिडेंट हुइद्रोम प्रेम कुमार थांगता फेडरेशन ऑफ इंडिया की हाना सेक्रेटरी ओरंबा थौनौजम प्रियो कुमार अमदी हुयन लांगलोंग थांगता एसोसिएशन मणिपुर की सेक्रेटरी हेक्रुजम चा बाबूना थौरमपु सिंह ओइखे पांथोखिबा चेम्पियनशिप असिदा बहुलासी मयाई कोइबिना गोल्ड मापल सिल्वर तरुक ब्रोंज अनि पुन मेडल 33 लौदुना ओवरऑल टीम चैंपियन ओइखिबने मैतै नोंसा थांगता हैरोंगना गोल्ड तरुक सिल्वर मंगा ब्रोंज अनि पुन मेडल 32 लौदुना रनर्स अप ताखि यूनिवर्सल हुयन लालोंग एकेडमी सामुरोंगना गोल्ड मरी सिल्वर मंगा ब्रोंज अनि पुन मेडल 13 लौदुना अनि सुबर रनर्स अप ताखि Bisnupur district huyan lalong thangta kayayna gold taret amadi silver ahum puna medal tara lauduna mari suba position amadi thangta mahikol gimnam huidromna gold manga silver ahum bronze ani puna medal tara lauduna manga suba position takhre Thagachari boyai makha tarakpa pau pizari
Handakta Thailand gi Chiang Mai City da pangthokiba AFC Women's Asian Cup qualifier lisingani kuntarukta India gi nupi football team da goalkeeper oikibi elangbam panthoibi chanu ngasi Imphal International Airport miyam na taram na okre Kadak Foundation Group na sinduna pangthokpa thawramaduda elangbam panthoibi chanu na miyam na mahakpu airport taram na opirambabu Thagat pa Fongdoki miyam gi tawimal utkani AFC Women's Asian Cup ta maki thoidok hendok pa performance piduna champion oiba ngamna bo honagani haiki Elangbam panthoibi chanubu maki poknapam kairakta lamdamadugi yamlaba miyamna taramna okpagi thoram kairak kaithal lampa community hall da supang thoki Public Youth Club kairak Laimarembi VLF Singthangambi BLF Kairak Foundation amadi Khamaikai Veteran Football Association apuna sinduna pangthopa thoramaduda MLA Usam Deben President PYC Thaudam Megho Shanti Laimasu saruk yaki India gi nupi national team na chahi 19 gi matungda qualifier match sing da maithiba mata yaudana Australia na yumbu oiduna pangthokadoriba AFC Women's Asian Cup lisingani kuntarukta qualify oirakibani Qualifier match asida Manipur gi haukibi nupi sanaroi tara na saruk yaduna asobo thodang lauki MLA Usam Deben na piklaba khungangi lam oiriba awara pana thalaba lamdam asidagi miyam gi lan oiriba sanaroi ama thorakpa si chauthok chaningai ni haiki piklaba lamdam asidagi aphaba sanaroi kaya tholakibana hojik kairakta stadium ama saba ngamlibani punamagasi sanaroi amadi club singi hona jamal ni haiki Tournament which to be area we atopa anti country sabu batadasu asobu thadam lobda bisat porda asobu thadam lobiu kabinasi akona su magi lobe show proxy Haukiba June Kunipanda USA gi New York to pangthokiba Musclemania Universe Man Open Physics amasung Musclemania Pro Card and Junior Classic Physics category 2025 ta gold medal lawrakraba Bombom Rajkumar bu imung manung amasung yamlaba miyamna Imphal International Airport harau taramna okre gold medalist Bombom Rajkumar na lebaga sigi mingchet purakpa ngamba si yamna nungai mahak asidagi hena mingchet purakna na bohona khigani haina phongdokibaga loinana mahakna gold medal asi lawba ngamna na bohona bada thauna happy khiba khudingma pusu thagatpa phongdoki Credit se aigi maru adagi family the pinning family amasung aigi manaba mayam aigi mating panggi mo di secret pinning family secret pinning support awi Amaramda Kanglei bodybuilders gym teranasu gym asida Bombom Rajkumar bu harau taramna okpaga loinana pukning thogat khre Haukiba July manga amasung tarukta Sri Lanka da pangthokiba 9th South Asian and first under 14 South Asian Youth Karate Championship 2025 ta saruk yaruba Manipur gi sanaroi amadi official sing ngasi Imphal Bir Tikendrajit International Airport ta thorakpada imung manung lekai gi miyam amadi club ki miyoi singna harau taramna oktuna pukning thogat khre championship asida Manipur dagi India represent toba yaba sintoiba tiamna sub junior under 15 gi kilo nifu mangagi committee gold medal amasung under 12 years individual katada silver medal fangkibaga loinana under 14 years kilo yankai gi voice ta committee da pratik fahal na bronze laruktuna lamdam asigi mingchet purakibani hairi Athletic Association of Manipur gi mediang makhada thasigi tangkunda pangthokadoriba kilometer kunmathoi sangba first Kumam Nipamasa Singh Men's Open Memorial Half Marathon 2025 ta sarugyaning ba athlete singna lakliba July gi tang 19 fawbagi manungda online mode form submission taunanaba organizing committee gi maikei degi khanghalakli KN Singh Athletic Academy Moirang amasung Kumam Youth Club Moirang ani na punna khusamnaduna pangthokadoriba Open Half Marathon asigi matangda ngasi Moirang da leiba KN Singh Academy gi office ta pangthopa pawgi mifamda KN Singh Athletic Academy gi president Kumam Sonina haugalakliba athlete singbu promote taunanaba wakhalonda leikidraba international veteran athlete Kumam Nipamasa na hinglingi matamda lamdam sigi athlete singbu semgalamba Magna Academy asibu semgat lambasing da yumpham weraga Open Half Marathon asi Run for Sports Legacy haiba thimda yumpham oiraga pangthokadabani haiki
Manipur University Students Union Musuna Numit Humni Subna Satharakpa Kang Training Program ngasi loishinkre. MU gi Kangshang da pangthokpa thoramatuda MU gi VC Professor N Lokendra, Student Welfare gi Din Professor C.S. Ibohol, Manipuri Department ki HOD Professor L Birzita, Sports ki Director C.S. Pradip, Manipur Kang Association ki President M Zadumani amadi Musu gi President N Suraj Sarukya. Training program adu loishin baga mari lenana MU gi Manipuri Department ki Assistant Professor N Sana Tombana training program sida Assam University yauna tongan ba college singdagi lakpa mahiroi singna sarukya aduna yamna mai pakna pangthoki haina paudamki. Manipur University si culture gi maikirum indigenous culture Indian knowledge system haiduna NEP gi matungina laibisu indigenous culture indigenous knowledge yokhatlon hai madugi part moina ekoi hoji yokhatnabagi mangam changselai masina Manipur khunai kanbada Manipur gi ipai pu gi khongul libda yam chawna mating pangani. National Students Day thorom ga mari lenana Khelo Bharat ABVP Manipur State na sindu nangasidagi IRI Top Ground Maibam Laikai Haino Kongnembida State Level 9A Side Men's Knockout Open Football Tournament Hokre. Haudopaki thoramda Department of Chemistry gi Head T.S. David, International Footballer Naurem Roshan, Manipur University gi Department of Physical Education gi Associate Professor L. Santos Sarugyaki. DYA Elang Khangpokpi na senduna pangthok chariba Let L Sana Memorial 9-man Open A-Side Football Tournament ki ngasi sanakiba quarter final gi ahanba ground Wangkem FC Elang Khangpokpi na DYA Elang Khangpokpi bu taret amad maithi ba pikre. Tournament asigi ani suba ground sanakiba ani suba quarter final match ta TUC Thongjauna EPY she Elang Khangpokpi bu amasino da maithi ba piki. Tournament asigi aroiba quarter final match July gi tang 10 da sanaragani. Quarter final asigi ahanba ground da Mukhai FC Kakjing Khunaw amadi Hianglam Wabagai FC sanaragani. Ani suba ground na Haibong Makong FC Langmai Dong amadi Imoinu Boarding FC Thongnauzam sanagani. Hauza aroibada maruiba paw amuka hana pizari. Jiribamda pikliba angang yauna mioi taruk tamthina hatkiba thongdoki akupa report marilenaba court pikhalaknaba High Court of Manipur na NIA da khanghankhre. Tangdu leitaba lakhange hairabadi irang thogankhibada yaukhiba chenabasing asumba wayel puruknanaba accountability fix tawgadabani haina MP Bimol akoijamna haikhre. Hayeng government employees singna India pumbada sathagadoriba nationwide strike state asidasu saugatkadori. Amasung ILP gi khongjangda thawai katkraba mahiroi sapam Robin Hood ki tara subaningsing thoram pangthokre. Masigaloina ngasigi oinadi ISTV ki Manipuri News matang sida tension jari. Mideng tabiriba punamakpu amuka hana kurumjari.